Waroisin purak pangamdana chahi ani fazalaklaba state asagi irang loisenduna tangdu leitaba puraknaba Pangal Amasung Naga Phurupna Thoudang Loubiyu kairawe sagi MLA Laurembam Rameshwar na appeal tawkre wafamasi thasagi kuntramathoi da pangthokadoriba Muslim singhi Idul Juhagi manguinana ngasi pangthokpa iftar gi thoram yawba lakpaga mari leinana MLA Rameshwar fongdokhibane Assembly constituency asigi manung chanba kairau makting sabal laikai da leiba KMYC gi ground da kairau Makting Development Committee na senduna pangthokhiba iftar gi thoram aduda MLA Rameshwar na makha taraduna miyoi bahaiba si banaiba asiba machane hinglinge matamda Phurup ki khenaba khaidana nungsi chanana leminagadabani Muslim gi senglaba roja gi thoram asi haksel da kanaba piragani khale mathangi iftar gi thoram dadi hena mapungfana pangthokpa ngamnanaba angamba mateng pangani kairau makting gi lambi mapungfana semduna Black topping tauba loikre miyam gi lai khuram phom oiriba igiga gi akoibada fencing taubada natana tiles thana na ba hotnagani haina miyam da thazaba pk sanaroi singi khallaga lakadoriba assembly mikhal gi mamangda football turf ground ama thamna na basu honagani loinana thogliba irang asina Meitei Phurupna kangpokpi more churachanpur da chatpa yadana leiri asiguma fibam asiloisenduna Nungaina chanana leiminanaba Naga amadi Pangal Phurupna Achouba Thoudang Lauduna Athubada tangdu leitaba purakna naba honabiu haina appeal tawke Khana chanaba jaga singda maroina chengmai da kri kampopida jampur more da kai chalaga athu matamda Manipur shanti anjala mai Thoudang do maroina tampaka tare Meitei Pangal sing Loubiyu habsima ai thamjage marak sida tak laiba chahi election amang da hai tare ko among tam film yaragadi koi tab kumba tharakanda maroina hena sana puthongna bagi and wakhanda khalag le habsi mangasi lakpi maroina naha singda